Haima, kaidori moy papa. Ayuk angan basida mangol ukok tiendu ta tumin phamduna leiradi. Nati, moy papa bulabu kam ta chatlaroidro. Lei mato. Ai matha yam sare ni. Tawpham ngamata khangdre ne. Kari upai tawgadabano khangdre ai. Kaidoragi haibani moy papa. Kanana kari hairagi. Ai bu men malam ta tadre. Kaidoragi haibani moy papa. Mamang sa hisu. Low da til da duna. Phokthok thina thokidi. Handak sa hisisu. Til ta bagi sang khanghen hengale. Heli moy papa. Phawna pumnamak tin na loina sik hore. Phokthok yamna khantarani. Mi ge sendol su khwang koire. Handak sa hisidi. Phokthok khara leigadrana khalambani. Adubu mama. Kamdauni adudia. Mamang sa hisu. Mi gi pigadaba phawsune suna pihawdi. Handak amuk suna pidradi wa soidana thoknaba tare. Mi gi phawdam sel lausiluba singado loina handok lo haidana soidana hairani. Kari upai tawni tawrisidia. Ima, Baba, kaidoragi? Mangol sida ngantana sukharaduna leiramisibo. Kaisu tawdeda ibema. Napaga sum wa ba khanarambani. Ngaikho, nangbu ising sokne haidubu so urabro. Hoi ima, ising budi ngasaina so urabani. Phare phare. Mamam pukri achaubudusunya ising kangdore haiduna mayam soknaraktringaida so uribani. Aruba ising do phangauraroi haiduna. Adu ima handaksi nongsu phajana tade. Sabagi sangsu mamang sahidagi yamna hele ko ima. Yam hele. Ising walabanina lausu phajana hoba ngamdare. Ikang thoktuna sara henbra kaino khangdre bema. Kaidoragi Baba? Waga matangangdana tumina leiridubo. Kaidoragi haiba? Bema. Handaki sa hisisu. Phawning thina thoktrabadi. Mi gi sendol mayam se karamna singani khallubada. Ipa gyan nga pumang mangi bema. Baba, thoba mam laksarani se. Baba na pakanda he khanjali. Kashu waru no ba. Adugani Baba. Ipan chawbo hoigine lawphamdo til loina tare haiduna phau pambi singdo ayamba siri. Aduda ipando matomda murum sondana magi lawpham manakta hangat handa satuna lehawi Baba. Hey, napal chawbagi da natene. Aikhoigi lawpham su til ta duna phau pami punamak mangan ba holaklabani ne. Adugi ni ne ipana matha sari se. Aikhoibu til hidak su phajana kapthok hidaine Baba. Kapthui. Adubu kari sukanati. Til tabagi sangdi asum hengalagli sinine. Adu moy papa. Handaki sahi sida til tabagi sang khangin hengala isibu karigino. Ai maramdubu khangladi karigi waruni. Ha. Akhang hi kana tanagadabano su khangdre. Til hidak amuk kapthoksi hairasu leine naba paisa su leitrabani ne tawise. Baba, til hidak kapthokhibasu pangkui kuidri. Aikhoina mutil hidak kaplabsu kanagadawa mandeda. Til singse aikhoina kapthokliba hidak singsina siba ngamdra male. Karamba til no khangde ne tawrise. Til hidak phawa kanadaba til singsibo. Othokna kan khraba haidu oire moy singdo. Ei sumaina sumai thokpana di kanara roi. Karinu pae ma thidaba yadi. Natrabadi ne aikhoi handakti sara soidana helani. Isa nupi amakak poksabi asisu larik makhatam thanba ngamloidoribani. Tolida ko longmi gi punsi se. Baba, aikhoi khunsigi blog development officer video oiriba sar mangalga amtang unaraga mangonda kari karam tawraga mahi marung singse kanba ngamgadagi haibado amutang tanarshira Baba. Hoini bemba. Adopna amtang tawduna yengasi. Mateng kharadang oirasu pangbinaba haijarasi. Aduna patro moy papa. Hoine, maduna phagadaba male mama. Ipa hojima hekta chatlage bema. Ngaikho Baba. Horen office ta oina chatlasiba. Aishu yawrageba. Oh. Aduna pharadra. Adudi ne ipa isa hekta chaminarasi ko. Hoi Baba. Baba, ada chatkhribasibu ipal sawba natrane. Kadai no ne? Tu ada. Ipal hoishisu sar mangal unaba lakliba male. Hoine, mani ne.
ꯈꯨꯟꯁꯤꯒꯤ ꯂꯧꯐꯝ ꯑꯌꯥꯝꯕ ꯇꯤꯜ ꯂꯣꯏꯅ ꯇꯥꯔꯕꯅꯤꯅ ꯂꯧꯃꯤ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯅꯔꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯇꯥꯟꯅꯕ ꯂꯥꯛꯂꯝꯃꯤ ꯑꯣꯏꯔꯤꯅꯤ ꯃꯥꯛꯁꯨ ꯍꯣꯏ ꯕꯥꯕꯥ ꯁꯥꯔꯒꯤ ꯀꯥꯁꯨ ꯌꯧꯔꯦ ꯍꯦꯛꯇ ꯆꯪꯉꯁꯤꯀꯣ ꯆꯪꯉꯁꯤꯅꯦ ꯑꯗꯨꯗꯤ ꯁꯥꯔ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯑꯦ ꯂꯦꯝꯕꯤ ꯀꯩꯗꯧꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯆꯪꯉꯣ ꯈꯨꯔꯥꯁꯨ ꯌꯥꯎꯕꯤꯔꯛꯏ ꯌꯥꯎꯔꯛꯏ ꯌꯥꯎꯔꯛꯏ ꯏꯕꯨꯡꯉꯣ ꯁꯥꯔꯒ ꯋꯥꯐꯝ ꯑꯃꯇꯪ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯣ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯈꯨꯔꯥ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯗꯨ ꯍꯟꯗꯛꯇꯤ ꯇꯤꯜ ꯌꯥꯝꯅ ꯇꯥꯔꯦ ꯐꯧ ꯄꯥꯝꯕꯤ ꯑꯌꯥꯝꯕ ꯇꯤꯟꯅ ꯂꯣꯏꯅ ꯆꯤꯛꯊꯠꯂꯦ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦꯅ ꯇꯥꯟꯅꯖꯒꯦ ꯂꯥꯛꯆꯔꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯈꯨꯔꯥ ꯈꯨꯜ ꯑꯁꯤꯒꯤ ꯂꯧꯐꯝ ꯑꯌꯥꯝꯕ ꯇꯤꯜ ꯂꯣꯏꯅ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯇꯥꯔꯦ ꯑꯩꯁꯨ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦꯅ ꯈꯜꯂꯝꯂꯤꯕꯅꯤ ꯈꯨꯔꯥ ꯑꯗꯨ ꯁꯥꯔ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯇꯤꯜ ꯇꯥꯕꯒꯤ ꯆꯥꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯁꯤꯕꯨ ꯀꯔꯤꯅꯣ ꯁꯥꯔ ꯂꯦꯝꯕꯤ ꯍꯟꯗꯛ ꯁꯥꯕꯒꯤ ꯆꯥꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯔꯝ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯤꯔꯝ ꯑꯁꯤꯗ ꯑꯦꯛꯁꯄꯥꯔꯠꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯆꯞ ꯆꯥꯕꯗꯤ ꯈꯪꯕ ꯉꯝꯗꯦ ꯑꯗꯨ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤꯗ ꯇꯤꯜ ꯍꯤꯗꯥꯛ ꯂꯩꯔꯕꯗꯤ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯟꯅ ꯀꯥꯞꯈꯤꯕ ꯑꯗꯨꯅꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯈꯨꯔꯥ ꯍꯤꯗꯥꯛ ꯄꯪꯀꯥꯞꯇ ꯀꯥꯞꯄꯅꯁꯨ ꯌꯥꯕ ꯅꯠꯇꯦ ꯇꯤꯜ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯃꯐꯝ ꯃꯇꯝ ꯅꯤꯌꯝ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯗ ꯇꯤꯜ ꯍꯤꯗꯥꯛꯀꯤ ꯁ꯭ꯇꯣꯛꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯁꯨ ꯍꯥꯟꯅ ꯂꯣꯏꯅ ꯌꯦꯟꯊꯣꯛꯈ꯭ꯔꯕꯅꯤ 이붕어 ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ 한dak ꯆꯍꯤꯁꯤ ꯐꯧ ꯑꯃꯠꯇ ꯂꯣꯛꯇ꯭ꯔꯕꯗꯤ ꯃꯤꯒꯤ ꯁꯦꯟꯗꯣꯜ ꯃꯌꯥꯝꯁꯤꯅ ꯀꯝꯗꯧꯕ ꯆꯥꯅꯅꯕꯅ ꯀꯝꯗꯧꯕ ꯈꯨꯔꯥ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯎꯄꯥꯏ ꯑꯃꯇꯪꯗꯤ ꯏꯕꯨꯡꯉꯣꯅ ꯇꯧꯕꯤꯌꯨꯅꯤ ꯏꯕꯨꯡꯉꯣ ꯕꯥꯕꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ ꯄꯥꯈꯠꯀꯤꯅꯨ ꯍꯥꯏꯕ ꯎꯄꯥꯏ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯕꯥꯕꯥ ꯈꯨꯔꯥ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯔꯒꯦ ꯇꯤꯜꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯃꯔꯨꯞ ꯏꯟꯇꯣꯃꯣꯂꯣꯖꯤꯁ ꯑꯃ ꯂꯩ ꯃꯥꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯖꯈꯤꯒꯦ ꯁꯥꯔꯅ ꯐꯅꯕ ꯄꯨꯝꯅꯃꯛ ꯁꯤꯟꯕꯤꯌꯨ ꯁꯥꯔꯒꯤ ꯃꯔꯨꯞꯇꯣ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯌꯥꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯎ ꯑꯗꯨꯒ ꯈꯨꯟ ꯑꯁꯤꯒꯤ ꯂꯧꯐꯝꯁꯤꯡꯁꯦ ꯁꯥꯔꯒ ꯄꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯍꯟꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯩꯁꯦꯝꯕꯗ ꯐꯣꯟ ꯇꯧꯒꯦ ꯔꯤꯡꯗꯤ ꯆꯠꯂꯤ ꯐꯣꯟꯗꯤ ꯄꯥꯏꯈꯠꯂꯛꯇꯦꯅꯦ ꯇꯧꯔꯤꯁꯦ ꯃꯥꯕꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯕ ꯖꯥꯠꯂ ꯈꯪꯗ꯭ꯔꯦꯅꯦ 이붕어 ꯑꯃꯨꯛꯇꯒ ꯇꯧꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯏꯈꯠꯂꯛꯄꯁꯨ ꯃꯌꯥꯏ ꯍꯣꯏ ꯈꯨꯔꯥ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯍꯜꯂꯣ ꯃꯉꯥꯜ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯂꯩꯔꯒꯦ ꯏꯊꯥ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ ꯃꯤ ꯃꯆꯥꯗꯤ ꯁꯥꯏꯟꯇꯤꯁ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯐꯣꯟꯒꯥꯛꯁꯦ ꯑꯃꯨꯛ ꯇꯧꯕꯗ ꯄꯥꯏꯈꯠꯄꯤꯔꯛꯇ꯭ꯔꯦꯅꯦꯀꯣ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯥꯜꯂꯦ ꯋꯥ ꯑꯃ ꯑꯅꯤꯗꯪ ꯍꯪꯖꯒꯦ ꯇꯧꯕꯅꯤ ꯌꯥꯕꯤꯒꯗ꯭ꯔꯣ ꯍꯦꯔꯥ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄꯅꯤ ꯑꯃꯨꯛ ꯀꯣꯊꯗ꯭ꯔꯁꯨ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯣꯏ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯃꯔꯝ ꯂꯩꯇꯅꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯗꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯈꯪꯉꯤꯗ ꯑꯩꯅ BDO ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟꯁꯤꯒꯤꯅꯦ ꯂꯧꯐꯝ ꯑꯌꯥꯝꯕ ꯇꯤꯟ ꯄꯥꯛꯇꯛꯅꯅ ꯇꯥꯔꯦ ꯑꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯇꯥꯔꯦ ꯅꯪꯅ ꯎꯄꯥꯏ ꯑꯃꯇꯪ ꯇꯧꯗꯅꯅꯦ ꯇꯤꯟꯁꯤꯡꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯄꯥꯝꯕꯩ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯣꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯣꯛꯇꯅ ꯉꯥꯡ ꯂꯩꯔꯤꯗꯨꯗꯤ ꯐꯔꯦꯅꯦ ꯑꯩ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯂꯥꯛꯀꯦ ꯑꯗꯨꯒꯅꯦ ꯂꯧꯐꯝꯁꯤꯡꯗꯨꯗ ꯇꯥꯔꯤꯕ ꯇꯤꯜꯁꯤꯡꯗꯣ ꯀꯔꯝꯕꯅꯣꯅ ꯌꯦꯡꯉꯀꯥꯟꯗ ꯉꯥꯛꯊꯣꯛꯅꯅꯕ ꯇꯧꯔꯁꯤ ꯊꯦꯡꯛ ꯌꯨ ꯂꯩꯁꯦꯝꯕ ꯈꯨꯟꯁꯤꯒꯤ ꯂꯧꯃꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯄꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯄꯤꯌꯨꯀꯣ ꯑꯣꯀꯦ ꯒꯨꯗ ꯕꯥꯏ ꯑꯣꯀꯦ 이붕어ꯒꯤ ꯃꯔꯨꯞꯇꯨꯕꯨ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯍꯥꯏꯕꯤꯔꯛꯑꯕꯣ ꯈꯨꯔꯥ ꯃꯍꯥꯛ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯅꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯔꯅꯨ ꯈꯨꯔꯥ ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯨꯗꯤ ꯕꯥꯕꯥ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯁꯤꯔꯥ 이붕어ꯅ ꯐꯅꯕ ꯄꯨꯝꯅꯃꯛ ꯁꯤꯟꯕꯤꯔꯣ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯐꯅꯤ ꯈꯨꯔꯥ ꯌꯧꯕꯤꯔꯣ ꯌꯧꯔꯦ ꯈꯨꯔꯥ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄꯤꯒꯅꯨꯀꯣ ꯃꯣꯏ ꯃꯄꯥꯝꯆꯥꯗꯨꯕꯨ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕ ꯎꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯅꯨꯡꯁꯥꯅꯒ ꯃꯔꯣꯜ ꯑꯃ ꯁꯥꯒꯠꯂꯛꯄꯅꯦ ꯆꯥꯛꯁꯨ ꯆꯥꯈꯤꯗ꯭ꯔꯤꯕꯅꯤꯅꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯁꯨ ꯍꯟꯗꯛ ꯆꯍꯤꯁꯤꯅ ꯈꯔꯁꯨ ꯈꯤꯠ ꯍꯦꯟꯅ ꯁꯥꯕ ꯑꯃ ꯍꯦꯜꯂꯤ ꯃꯃꯥꯡ ꯆꯍꯤꯁꯤꯡꯗꯒꯤ
ꯈꯔ ꯂꯩꯔꯗꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯂꯣꯏꯅ ꯆꯥꯛꯊꯦꯛꯇꯨꯅ ꯃꯥꯂꯦꯝꯁꯦ ꯇꯨꯡꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦꯗ ꯑꯩ ꯃꯃꯥ ꯃꯣꯏ ꯄꯥꯕ ꯍꯟꯕꯤꯔꯛꯑꯦꯗꯅ ꯀꯔꯤ ꯇꯧꯔꯤ ꯑꯃꯨꯛ ꯅꯇꯣꯝꯇ ꯆꯕꯦꯡ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤꯗꯨꯅ ꯍꯥ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇ ꯍꯥꯟꯅ ꯄꯨꯊꯣꯔꯛꯑꯣ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯈꯅꯥꯎꯒꯁꯦ ꯈꯔ ꯀꯪꯂꯦ ꯅꯨꯡꯁꯥ ꯁꯥꯕꯁꯤꯅꯔꯁꯨ ꯈꯪꯗ꯭ꯔꯦ ꯀꯣꯛꯁꯤꯁꯨ ꯉꯥꯎꯔꯤ ꯇꯧꯕꯒꯨꯝ ꯇꯧꯏꯅꯦ ꯃꯃꯥ ꯑꯩ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯒꯦ ꯄꯥꯕ ꯁꯦ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯗꯨꯅ ꯄꯣꯊꯥꯔꯝꯃꯣꯕ ꯌꯥꯔꯦ ꯃꯣꯏ ꯄꯥꯕ ꯀꯩꯕꯨ ꯍꯥꯏꯅꯕꯤꯔꯛꯑꯒꯦ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤꯒꯤ ꯎꯄꯥꯏ ꯇꯧꯕꯤꯒꯅꯤ ꯍꯥꯏꯔꯛꯑꯕꯣ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ 이붕어 망알기네 마마나바 사이언티스트 아마 ꯑꯩꯈꯣꯏꯒꯤ ꯇꯤꯜ ꯇꯥꯔꯤꯕ ꯂꯧꯕꯨꯛꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕ ꯂꯥꯛꯑꯅꯤ ꯍꯥꯏꯌꯦ ꯐꯔꯦꯗ ꯃꯥꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯒꯅꯤ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯅꯕꯨ ꯐꯕꯨ ꯐꯕꯤꯔꯕꯗꯤ ꯐꯕ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯕ ꯃꯣꯏ ꯄꯥꯕ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯐꯔꯦꯁꯦ ꯊꯨꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯆꯥꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯆꯥꯛꯇꯨ ꯆꯥꯊꯣꯛꯅꯅꯕ ꯇꯧꯔꯁꯤꯗꯅ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦꯅꯦ ꯉꯁꯥꯏꯅ ꯂꯣꯏꯔꯒ ꯂꯩꯔꯕꯅꯦ ꯃꯣꯏ ꯄꯥꯕ ꯍꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯄꯥꯕ ꯏꯁꯤꯡ ꯍꯥꯏꯗꯨ ꯁꯤꯗ ꯂꯩꯔꯦ ꯀꯗꯥꯏ ꯕꯦꯝꯃ 이마 ꯅꯪ ꯆꯥꯛꯇꯨ ꯊꯤꯗꯣꯛꯅꯕ ꯇꯧꯔꯣꯗꯅ ꯍꯣꯏ 이마 ꯆꯥꯊꯣꯛꯃꯤꯟꯅꯅꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯊꯔꯛꯂꯒ ꯐꯧꯅꯥꯁꯤꯡꯗ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯇꯤꯟꯁꯤꯡꯗꯣ ꯑꯉꯝꯕ ꯃꯈꯩꯗꯤ ꯐꯥꯗꯣꯛꯄ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯤꯜ ꯃꯁꯤꯡ ꯈꯔꯗꯤ ꯍꯟꯊꯒꯅꯤꯗꯅ ꯃꯗꯨꯅꯕꯨ ꯐꯒꯗꯕ ꯃꯥꯜꯂꯦꯗ ꯑꯩꯁꯨꯅꯦ ꯍꯣꯔꯦꯟ ꯂꯧꯕꯨꯛꯇ ꯆꯠꯄꯗꯣ ꯌꯥꯎꯔꯒꯦꯕ ꯍꯣꯏꯅꯦ ꯐꯩꯅꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯦꯛꯇ ꯆꯠꯂꯁꯤ ꯏꯆꯥꯅꯨꯄꯤꯁꯨ ꯄꯨꯔꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯤꯟ ꯐꯅ ꯌꯥꯝꯅ ꯐꯥꯗꯣꯛꯄ ꯉꯝꯅꯤꯗꯅ ꯉꯝꯅꯤ ꯃꯣꯏ ꯄꯥꯕ ꯂꯩꯁꯦꯝꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯊꯕꯛ ꯁꯪꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯁ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯉꯣꯟꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯒꯅꯤꯅꯦ ꯃꯥ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯐꯣꯟ ꯑꯃꯨꯛꯇꯪ ꯇꯧꯔꯒ ꯍꯪꯒꯦꯗ ꯍꯜꯂꯣ ꯃꯉꯥꯜ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯕꯣ ꯀꯔꯤ ꯂꯩꯔꯒꯦ ꯀꯩꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯣ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯕꯣ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯌꯦ ꯀꯩꯅꯣ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯥꯛꯇꯣꯏꯕോ ꯑꯁ ꯀꯩꯅꯣ ꯂꯩꯁꯦꯝꯕ ꯑꯗꯨꯛ ꯂꯨꯅ ꯍꯥꯏꯅꯈ꯭ꯔꯒ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯟꯁꯤꯗ ꯈꯔ ꯂꯥꯛꯄꯤꯌꯣꯅ ꯍꯥꯏꯔꯒ ꯑꯣ ꯑꯩ ꯂꯥꯛꯄ ꯉꯝꯃꯔꯣꯏꯌꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯌꯥꯔꯕ ꯂꯩꯁꯦꯝꯕ ꯅꯪꯁꯤꯗꯤ ꯑꯩꯕꯨ ꯊꯣꯛꯅ ꯄꯥꯈꯠꯍꯜꯂꯤꯅꯦ ꯁꯨꯃꯥꯏꯅ ꯂꯛꯅꯕ ꯍꯧꯅꯕ꯭ꯔꯣ ꯅꯪꯒꯤ ꯃꯤ ꯄꯥꯈꯠꯍꯟꯕꯤ ꯍꯩꯅꯕꯤꯗꯨ ꯁꯨꯇꯥ ꯊꯥꯗꯣꯛꯇꯦꯅꯦꯀꯣ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯔꯁꯤ ꯐꯥꯎꯕꯗ ꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯑꯃꯅꯤ ꯀꯩꯅꯣ ꯐꯥꯒꯤ ꯖꯣꯒꯥꯏ ꯈꯔ ꯇꯧ ꯈꯔ ꯂꯥꯡ ꯈꯔ ꯅꯣꯛ ꯈꯔ ꯍꯦꯛꯂꯛꯅ ꯉꯥꯏꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛ ꯁꯨꯝ ꯎꯡꯉꯒ ꯂꯩꯌꯨ ꯍꯥꯏꯔꯣ ꯌꯥꯄꯣ ꯑꯣ ꯍꯥꯏꯖꯗꯦ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯗꯦꯀꯣ ꯂꯥꯡꯕ ꯅꯣꯛꯄ ꯍꯔꯥꯎꯕ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯌꯥꯏ ꯑꯗꯣ ꯆꯥ ꯑꯃꯇꯪ ꯍꯥꯟꯅ ꯊꯛꯂꯒ ꯂꯧꯕꯨꯛꯁꯤꯡꯒꯤ ꯐꯤꯕꯝꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤꯔꯥ ꯆꯥꯗꯨꯕꯨꯗꯤ ꯊꯛꯁꯤ ꯌꯥꯏꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯅꯅꯦ ꯑꯩ ꯆꯥ ꯂꯧꯂꯥꯛꯑꯒꯦ ꯌꯥꯏ ꯍꯧꯖꯤꯛ ꯃꯥꯂꯦꯝꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯁꯤꯗꯤ ꯅꯪꯁꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯃꯗꯨꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤꯅ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ꯆꯥꯡ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯂꯩꯁꯦꯝꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯃꯣꯅꯤꯇꯔꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯃꯧꯅꯥꯂꯣ ꯍꯥꯏꯕ ꯍꯋꯥꯏ ꯑꯥꯏꯂꯦꯟꯗ ꯂꯩꯕ ꯃꯩꯒꯤ ꯆꯤꯡ ꯑꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯚꯣꯜꯀꯦꯅꯣ ꯑꯃꯅꯤ ꯑꯗꯨꯅ ꯅꯦꯁꯅꯦꯜ ꯑꯣꯁꯦꯅꯤꯛ ꯑꯦꯟ ꯑꯦꯠꯃꯣꯁꯐꯦꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯁꯝ ꯁꯝꯅ NOAAꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯃꯣꯅꯤꯇꯔꯤꯡꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯃꯧꯅꯥꯂꯣꯗ ꯂꯩꯔꯤꯕ ꯃꯣꯅꯤꯇꯔꯤꯡ ꯁ꯭ꯇꯦꯁꯟ ꯑꯁꯤꯅꯤꯀꯣ
ꯑꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯣꯅꯤꯇꯔꯤꯡ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯏꯪ 1994ꯗꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯌꯥꯎꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ꯆꯥꯡꯁꯤ ꯑꯗꯨꯝ ꯑꯣꯟꯗꯨꯅ ꯂꯥꯛꯏꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣ ꯍꯧꯖꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ꯆꯥꯡ ꯑꯁꯤꯕꯨ ꯀꯌꯥꯝ ꯋꯥꯡꯂꯕꯖꯥꯠꯅꯣ ꯃꯁꯤ ꯃꯉꯥꯜ ꯃꯥꯂꯦꯝꯁꯤꯗ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟꯒꯤ ꯆꯥꯡꯗꯒꯤꯅꯦ ꯍꯧꯖꯤꯛ 95%ꯔꯣꯝꯒꯤ ꯆꯥꯡꯁꯤ ꯍꯦꯟꯒꯠꯂꯦ ꯑꯣ ꯑꯗꯨꯅ ꯆꯍꯤ 10,000 ꯔꯣꯝꯒꯤ ꯃꯇꯝꯗꯒꯤꯅ ꯆꯍꯤ 19 ꯃꯌꯥꯏ ꯑꯣꯏꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨ ꯐꯥꯎꯕꯗꯗꯤ ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ꯆꯥꯡ ꯑꯁꯤ ppm ꯍꯥꯏꯕꯗꯤ ꯄꯥꯔꯠꯁ ꯄꯔ ꯃꯤꯂꯤꯌꯟ ꯍꯥꯏꯔꯤꯕ ꯑꯁꯤ 230 ꯔꯣꯝ ꯑꯣꯏꯔꯝꯃꯤ ꯑꯣ ꯑꯗꯨꯒ ꯏꯪ 2017ꯒꯤ ꯃꯦ ꯊꯥ ꯑꯗꯨꯋꯥꯏꯗꯗꯤ ppm ꯁꯤ 115 ꯔꯣꯝ ꯑꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯍꯧꯖꯤꯛ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ꯆꯥꯡ ꯑꯁꯤ ꯌꯥꯝ ꯋꯥꯡꯈꯠꯂꯦꯅꯦꯀꯣ ꯋꯥꯡꯈꯠꯂꯦ ꯌꯥꯝꯅ ꯑꯗꯨꯅ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ꯆꯥꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯔꯝꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯑꯃ ꯀꯣꯛꯊꯣꯛꯄ ꯑꯗꯒꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯐꯣꯁꯤꯜ ꯐꯨꯑꯦꯜ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯛꯄ ꯃꯔꯝ ꯃꯌꯥꯝꯁꯤꯗꯒꯤ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯊꯣꯛꯍꯜꯂꯦꯗꯅ ꯃꯥꯅꯤ ꯃꯔꯨꯞ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯁꯦꯟꯇꯔꯁꯤꯡ ꯊꯝꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯋꯦꯗꯔ ꯑꯃꯗꯤ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯔꯦꯀꯣꯔꯗꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯂꯧꯗꯨꯅ ꯒ꯭ꯂꯣꯕꯦꯜ ꯀ꯭ꯂꯥꯏꯃꯦꯠ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯤ ꯅꯩꯅꯔꯤ ꯁꯦꯇꯦꯂꯥꯏꯠꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤꯁꯨ ꯃꯥꯂꯦꯝꯒꯤ ꯇꯦꯝꯄꯦꯔꯦꯆꯔ ꯗꯇꯥꯁꯤꯡ ꯔꯦꯀꯣꯔꯗ ꯇꯧꯔꯤ ꯑꯗꯣ ꯂꯩꯁꯦꯝꯕ ꯑꯩꯈꯣꯏꯅ ꯆꯍꯤ ꯃꯤꯂꯤꯌꯟ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟꯁꯤꯡ ꯗꯇꯥ ꯔꯦꯀꯣꯔꯗ ꯂꯩꯍꯧꯗꯕꯁꯤꯡ ꯑꯁꯤꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡ ꯑꯁꯤ ꯀꯔꯝ ꯍꯥꯏꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯗꯤ ꯃꯉꯥꯜ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏ ꯆꯍꯤ ꯃꯤꯂꯤꯌꯟ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯋꯦꯗꯔ ꯔꯦꯀꯣꯔꯗꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯑꯣꯟꯗꯨꯅ ꯂꯩꯍꯧꯗ꯭ꯔꯕꯅꯤꯅꯅꯦ ꯄ꯭ꯔꯣꯛꯁꯤ ꯗꯇꯥ ꯑꯗꯨꯒ ꯄ꯭ꯔꯣꯛꯁꯤ ꯇꯦꯝꯄꯔꯦꯆꯔ ꯃꯦꯖꯔꯃꯦꯟꯠꯀꯤ ꯃꯇꯦꯡꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯒꯤ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟꯁꯤꯡꯁꯦ ꯃꯁꯤ ꯈꯪꯕ ꯉꯝꯃꯤ ꯄ꯭ꯔꯣꯛꯁꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅꯣ ꯄ꯭ꯔꯣꯛꯁꯤ ꯇꯦꯝꯄꯦꯔꯦꯆꯔ ꯃꯦꯖꯔꯃꯦꯟꯠ ꯑꯥꯏ ꯑꯗꯨꯗꯤ ꯑꯩꯗꯤ ꯇꯥꯕꯨ ꯇꯥꯗ꯭ꯔꯤꯅꯦ ꯅꯪꯅ ꯂꯝꯁꯤꯗꯗꯤ ꯑꯦꯛꯁꯄꯥꯔꯠꯅꯤꯅ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯂꯣꯏꯅ ꯈꯪꯍꯧꯕ ꯇꯥꯔꯦꯅꯦꯀꯣ ꯍꯥ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯄ꯭ꯔꯣꯛꯁꯤ ꯄꯜꯂꯀꯥꯟꯗ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯅꯣꯛꯏꯗꯨꯕꯣ ꯁꯨꯝ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯄ ꯅꯠꯇꯦ ꯅꯤꯡꯁꯤꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣ ꯃꯤ ꯄ꯭ꯔꯣꯛꯁꯤ ꯄꯜꯂꯛꯄꯗꯅꯦ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯉꯛꯄꯅꯤꯗ ꯑꯣ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯃꯆꯥ ꯐꯥꯒꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯅꯈꯤꯕ ꯋꯥꯍꯩꯅꯤꯀꯣ ꯁꯤꯁꯦ ꯂꯩꯁꯦꯝꯕ ꯃꯃꯥꯡꯉꯩꯒꯤ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟꯁꯤꯡ ꯄ꯭ꯔꯣꯛꯁꯤ ꯗꯇꯥꯒꯤ ꯃꯇꯦꯡꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯁꯤꯅꯤ ꯑꯩꯅ ꯈꯪꯅꯤꯡꯕꯗ ꯂꯣꯏꯔꯤꯕꯁꯦ ꯑꯗꯨꯁꯨ ꯍꯥꯏꯔꯛꯀꯦ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯝꯃꯕ ꯎꯟꯒꯤ ꯁꯔꯨꯛꯁꯤꯡ ꯔꯣꯛ ꯑꯗꯒꯤ ꯐꯣꯁꯤꯜꯁꯤꯡꯒꯤ ꯃꯇꯦꯡꯅ ꯃꯇꯝ ꯑꯗꯨꯒꯤ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟ ꯈꯪꯕ ꯉꯝꯃꯤꯀꯣ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯛꯁꯤ ꯃꯦꯖꯔꯃꯦꯟꯠ ꯍꯥꯏꯅ ꯈꯪꯅꯩꯌꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯂꯔ ꯇꯦꯝꯄꯔꯦꯆꯔ ꯑꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯥꯏꯁ ꯀꯣꯔ ꯍꯥꯏꯕꯗꯤ ꯎꯟꯒꯤ ꯁꯦꯝꯄꯜ ꯌꯦꯡꯉꯀꯥꯟꯗ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕ ꯇꯦꯝꯄꯔꯦꯆꯔꯒꯤ ꯆꯥꯡꯗꯣ ꯈꯪꯕ ꯉꯝꯃꯤ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯒ꯭ꯔꯣꯠ ꯔꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯒ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯆꯨꯝꯕ꯭ꯔ ꯃꯔꯣ ꯆꯨꯝꯃꯤ ꯑꯗꯨ ꯌꯥꯝ ꯆꯨꯝꯒ꯭ꯔꯖꯥꯠꯅꯤ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯒ꯭ꯔꯣꯠ ꯔꯤꯡ ꯑꯁꯤ ꯑꯏꯪ ꯑꯁꯥ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯕꯁꯨ ꯑꯗꯨꯝ ꯈꯦꯠꯅꯒꯅꯦꯕ ꯑꯗꯨꯅ ꯃꯔꯝꯁꯤꯅ ꯎ ꯄꯥꯝꯕꯤꯒꯤ ꯐꯣꯁꯤꯜꯁꯤꯡꯗꯒꯤ ꯃꯈꯣꯏꯅ ꯍꯧꯔꯝꯕ ꯃꯇꯝꯗꯨꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡꯁꯤ ꯂꯦꯞꯄ ꯉꯝꯃꯦꯕ ꯑꯗꯣ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄꯣꯂꯟ ꯒ꯭ꯔꯦꯟ ꯑꯗꯒꯤ ꯂꯩꯔꯤꯛꯁꯤꯡꯒꯤ ꯐꯣꯁꯤꯜꯁꯤꯡꯗꯒꯤꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡꯁꯤ ꯂꯦꯞꯄ ꯉꯝꯃꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯛꯁꯤ ꯃꯦꯖꯔꯃꯦꯟꯠ ꯑꯣꯐ ꯇꯦꯝꯄꯔꯦꯆꯔꯅ ꯍꯥꯏꯔꯤꯁꯤ ꯄꯨꯡꯁꯤꯗꯤ ꯌꯧꯁꯤꯟꯈ꯭ꯔꯦꯅꯦ ꯍꯣꯏꯅꯦ ꯐꯅꯌꯥꯝ ꯊꯦꯡꯈ꯭ꯔꯦꯅꯦ ꯃꯔꯣ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯀꯗꯧꯔꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗꯅꯦ ꯇꯧꯒꯗꯕ ꯊꯕꯛꯀ ꯂꯣꯏꯅ ꯀꯥꯎꯊꯣꯛꯎꯔꯦ ꯂꯥꯎ ꯂꯩꯁꯦꯝꯕ ꯏꯕꯥꯅꯤ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯣꯏꯒꯤꯗꯅꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅꯅꯦ ꯋꯥꯊꯣꯛꯑꯝꯃꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯎꯅꯒꯗꯧꯔꯤꯕ ꯂꯧꯃꯤꯁꯤꯕꯨ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯥꯏꯔꯤꯕꯁꯤ ꯈꯛꯇꯔꯣ ꯑꯇꯩꯗꯤ ꯀꯅꯥꯝꯇ ꯎꯅꯔꯔꯣꯏꯗ꯭ꯔꯣ ꯑꯇꯩꯁꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯎꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯣꯏꯅꯦ ꯑꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯣꯏꯒꯤꯗ ꯆꯠꯂꯨꯈꯤꯁꯦ ꯍꯥꯏꯕ ꯀꯩꯅꯣ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯣꯏꯗ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦꯅꯦ ꯑꯇꯩꯒꯤꯗ ꯍꯥꯟꯅ ꯆꯠꯂꯨꯔꯒ ꯅꯣꯏ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤꯗ ꯀꯣꯟꯅ ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ ꯌꯥꯗꯦ ꯃꯥꯒꯤꯗ ꯍꯥꯟꯅ ꯆꯠꯇ꯭ꯔꯕꯗꯤꯅꯦ ꯋꯥꯊꯣꯛꯀꯗꯣꯏꯅꯤ ꯋꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ ꯉꯥꯏꯈꯣ ꯅꯣꯏ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯒ ꯂꯩ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯁꯤꯃꯥꯕ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯣ ꯃꯆꯥꯅꯨꯄꯤꯕꯨꯗꯤ ꯂꯩꯌꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ
ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯍꯪꯕꯅꯤꯗ ꯑꯁ ꯃꯤꯅ ꯆꯠꯁꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯆꯠꯁꯤꯜꯂꯛꯑꯣꯁꯦ ꯑꯃꯨꯛ ꯉꯥꯡꯅ ꯂꯩꯗꯧ ꯁꯔꯨꯛ ꯍꯣꯏ ꯆꯠꯂꯁꯤ ꯑꯣ ꯂꯥꯛꯇ ꯂꯥꯛꯆꯔꯦ ꯌꯥꯔꯦ ꯅꯇꯨꯡ 이제래 ꯆꯠꯄꯤꯔꯣ Mama, ibungo mangana akhang hi purga lakani haibudubu ngasi natran hi. Mane ngasi ni. Hausik phawba laktrisina kaidorabno khangdine. Moi lakani haibagi asadane. Aikhoina pukning khara leitana leithokpa ngamibasi. Ngai khon he. Da lai sibu ibungo mangal hoi natrani. Mane moi baba. Ibungo Mangal! Ine! Som hekta sangbirao! Yausasanu! Morasida pambiyo! Hoine! Sara ma yaura isi hoi birabro. Ibungona purakani haiba sardubo. Mani indul bema. Lengshin biu sar, lengshin biu. Sarna ne amukta aikhogi labukta til taduna phau pambi pumnamak manggadaba sidagi amuta kanbiramu. Haima, sarhoi yaubire. Aikhoidi sarhoi la orodra haiduna pakhalurabane. Hojikti akhoi laabnina kaisu waningai leitre. Akhoi gi marup lesemana upai amadi soidan tawbiramgane na khalle. Adudi sir, ai mayam thaknaba cha amukta lonjarukige. Ngaihak phamdana wari watai sanabiramo. Hai, bihama. Baba. Cha do khara hauna lolo ko. Hoi baba. Ibungo, handaksa hisida tin tabagi sang khanghen hingala isibu karina no ibungo. Masi indul bema samai tawbujani. Sabagi sang khangin hengalakpasina su maruiba maram ama oibajani. Adu ibungo, saba hengalaklaga til taba hengalaklibagi maramse karino ibungo. Khura, sabagi sangsi hengalakpana maram oiraga til singsigi metabolism rate hengalai. Haibadi yamne hena saningba phauratuna ne, yamne hena sasinba. Aduga musu yam thuna tumkhiba. Aduga muk thuna saukhalakuna amuk thuna mu marum kole. Adudagidi masa mu olatuna yam thuna til singsigi masingsi hengalai. Hengalai ibni ne bo hengalai ibni ne. Aduna tilgi masingsi khangen hengalakpa haibasidi aikhoidadi khudong thiningai oiredana khura. Hoi. Haibadi mahai marong mana masing puna masingsi yam thuna moina loin sathokuna manghalida. Manghalibani ne. Adudi ibungo, aikhoina hojik tawgadawba upai sibu karino. Ibungoina khara takpi hoiba. Masi indol bema. Ngasi nongmani ni sida hojik leiriba sabagi sang asidagi sangchatta degree ahum longi sangdagi hengatlagani haibagi thajabadi lei. Maram asina til tabagi sang asi ngasi nongmani ni sigi matungdagi di khangan hanthagargane khali. Aduna thoidongna waningai di leitareda. Kaino takpiriba sibo ibungo. Aidi karimata bhab taba ngamjadre. Mayam cha thasi. Sir, cha thakse. Babaga imaga gisu sida thamage ko. Thamo. Lesemba, sase hanamta thakise. Stungreta sasidia. Sumdobunida khura. Ibungo. Til singsiga yam hena sanaba sabagi sang amakhak leijari. Aduda moine hingba ngambagi sang adudagi hena muk sagalaglabdi matomda andum makhoi singsi masingasi khangan handajagine. Ise. Haibadi hingnanabagi damakta moina hana leiramba mafam ado adu thadokuna moina hingbada nungaiba sabagi sang manaba mafam da musakidoriba. Ado sir, til singsina masa matomta aikhoigi labusing ase thadokuna chatringai matamdadi til sing asidagi karamna ngakthokadagi. Aduna muk samai tawtare. Aikhoina pesticide haidi tilhat hidak sijinnabagi mahutane. Biological control method ko adigi mechanical method aduga cultural method mayam sijinnabana yamna hena phai. Haidi akoi bagi phibam adigi environment amadi khoigi haksel dasu akaiba thohandeba masina. Sidagidi pesticide saibagi mahutta biological control karam haina tawgani haibadusune loina takpi tambinabagi program pangthoknanaba sem saduna leirabane. Ibungo, ngarang di isa hanupi ne mama ne aikhoi ahum punna labukta chatuna tin phana yamna phadoktuna manghankre
ꯃꯁꯤꯁꯨ ꯈꯔꯗꯤ ꯀꯥꯟꯅꯕ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ ꯈꯨꯔꯥ ꯌꯥꯝ ꯀꯥꯟꯅꯕꯖꯥꯠꯅꯤ ꯈꯨꯔꯥ ꯍꯣꯏꯅ ꯇꯧꯕꯤꯔꯤꯗꯣ ꯌꯥꯝ ꯐꯕ ꯃꯑꯣꯡꯅꯤ ꯈꯨꯔꯥ ꯃꯗꯨ ꯑꯩꯈꯣꯏꯅꯅꯦ ꯃꯦꯀꯥꯅꯤꯀꯦꯜ ꯅꯠꯇ꯭ꯔꯒꯅ ꯐꯤꯖꯤꯀꯦꯜ ꯃꯦꯊꯗ ꯍꯥꯏꯅ ꯈꯪꯅꯩ ꯈꯨꯔꯥ ꯑꯣ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯑꯇꯣꯞꯄ ꯌꯨꯝꯁꯤꯡꯗꯁꯨ ꯃꯊꯪ ꯈꯔ ꯁꯨꯝ ꯆꯪꯖꯔꯨꯈꯤꯒꯦ ꯐꯔꯦꯅꯦ ꯏꯕꯨꯡꯉꯣ ꯈꯣꯏꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯔꯝꯕ ꯈꯪꯍꯟꯕꯤꯔꯝꯕꯒꯤꯗꯃꯛ ꯏꯕꯨꯡꯉꯣ ꯈꯣꯏꯕꯨ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡꯉꯣ ꯑꯗꯣ ꯏꯕꯨꯡꯉꯣ ꯈꯣꯏ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗꯅꯦ ꯏꯕꯨꯡꯉꯣ ꯑꯅꯤꯒ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃꯇꯪꯗꯤ ꯆꯥꯃꯤꯟꯅꯁꯤꯀꯣ ꯈꯨꯔꯥ ꯍꯟꯗꯛꯀꯤ ꯂꯧꯁꯤ ꯂꯣꯛꯄ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯁꯤ ꯈꯨꯔꯥ ꯃꯇꯥꯡꯗꯨ ꯌꯧꯔꯀꯥꯟꯗꯅꯦ ꯀꯥꯎꯊꯣꯛꯈꯤꯕꯒꯗꯤ ꯌꯥꯔꯣꯏꯀꯣ ꯀꯥꯎꯔꯣꯏꯗ